Welcome back to my channel 7 Speed Manipur. Asigi video se tai kersunate hoyi Maruti ge hoyi Baleno ga chap manaba gari makhal amane hoyi Toyota gi hoyi GLANZA haiba keno dane gari makhal aduni ko asi ene review bijar kadur se GLANZA se magi price ko hoji Imphal da price kya lady ko madi magon da yar features jing kari yauri ko adi my variant adumba samlapa khara details kara ko ai myam da habe share tau jarake ada jengmina se ada video se nauna thengna ba yaur gadi subscribe tausan bioro maram di atopa gari ga mari laina ba content sing ai mathang adum purga laksage aduna subscribe to ko bi ko ada video si hauna ba tawse gari sigi khoi ahamada ai sigi on road da leiba price e hana haijaramge hojik si Imphal da ko akhoi gi Punja Toyota sigi airport line da leiba sida leiba gari ne masigi price e on road ka 9,25,063 on road ani ko ado masi price e khoi gi matam gi matung ina khitang adum changes khara adum leibe ko price adum matam gi update adum lai ado aduna hayeng khoi gi mathang khitang kano to bukan da su hangkat khitang hangkal am su yai aduna hoji ki oina di 9 lakh ko 25,063 on road lai ko 1.2 4 cylinder engine sigi khoi gi gari se magi variant makhal manga thong lai ko ado si khoi gi manual transmission da khoi gi top model khoi V variant ko top model ni ko ado masi magi khoi engine gi specification da haiba ganda magi maximum power si ko 89 bhp ni ko aduga magi khoi gi newton meter sina khoi gi 113 newton meter aduga ado masi khoi gi Toyota gi sigi variant ja khoi gi Maruti Suzuki Baleno da hair ga di khoi gi top model do pai gi top to aduga manadoi ni ko sigi variant makhal se ado sik khoi gi magi front profile gi ko hana haurse magi keno se look se ahamda khoi mamang da ko mamang gi yengba kanda khoi sidai da magi beijing dum khenar ni ko magi hek hobuda ai Toyota gi beijing la ani aduga grill je si grill je sida di smaina la ani ko aduga Baleno gi da di khoi gi web design da ko grill se oya di chrome na ye yeng da di adum si se yamna ka hadare yamna sina hena attractive oi budong ai wakhan ni ko minor lay ko aduga side lom da la khan da sigi chrome sina ko adum magi headlight sidum salaga last si point bo adum chrome adum di chrome yawi manung dani ko si chrome na adum abu chatli ko aduga the DRL yawre aduga ina projector headlamp yawre ko adesina turn signal ko no halogen adum yawre ko mai signal je aduga makha da na ko gi sigi cutting loi chamanare ko Baleno go aduga sida ai fog lamp si yaw ko adun sini front profile ha bo kai to ko leite koi aduga mo koi side profile lam da lak pa kanda kari uge ha kanda loin mak adum same ha batare ko sab manare aduga sida turn indicator sida ko LED de sida yaw ko just RBM da aduga sigi request sensor ji ko adagi ko driver ga som driver side ka ni mak sida yaw ko adu si chrome na si all last pop adum fazana finish tawre ko a pillar B pillar adai si loima khoi gi black na ko finish tawre ko sida yam phazai ko adu som da lakpa kanda khoi gi makha gi tire je si diamond kan oira ni ko si chamane go Baleno gi magi alloy duga adu mai tire size na 195 by 55R 16 inch ni ko tire loi manare ko profile loima gi mamangi keno se brake se sida disc oire ko aduga maning dana drum oideni ko ina maning gi ko drum oiba ado koi maning gi profile am da mung la pa kanda koi magi tail lamp ja
ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯄꯣꯔꯁꯟꯁꯦ ꯑꯩꯈꯣꯏꯒꯤ LED ꯗ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯈꯥꯁꯨ ꯁꯤ LED ꯑꯣꯏꯔꯦ ꯁꯤꯅ ꯍꯦꯂꯣꯖꯦꯟ ꯑꯣꯏꯕ ꯑꯅꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯀ꯭ꯔꯣꯝ ꯃꯁꯥꯒꯤ ꯁꯤꯗ ꯌꯥꯎꯖꯔꯛꯑꯦꯀꯣ ꯁꯤ ꯀ꯭ꯔꯣꯝꯁꯤꯃ ꯑꯗꯨꯒ ꯁꯤꯗ ꯀꯦꯃꯦꯔꯥ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥꯒꯤ ꯁꯦꯟꯁꯔꯁꯤ ꯁꯤꯗ ꯃꯔꯤ ꯌꯥꯎꯋꯦꯀꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯁꯤ ꯁꯦꯟꯁꯔ ꯃꯔꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯡꯒꯤ ꯋꯥꯏꯄꯔꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯗꯤꯐꯣꯒꯔꯁꯤ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝꯞꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯑꯦꯟꯇꯦꯅꯥ ꯁꯤ ꯂꯩꯔꯦ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯤꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯡꯇꯣꯛꯑꯒ ꯀꯣ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯨ ꯑꯃꯨꯛ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯗꯤꯞꯇꯤ ꯑꯣꯏꯔꯦꯀꯣ ꯗꯤꯞ ꯑꯣꯏꯔꯖꯔꯒꯁꯨ ꯑꯗꯨꯝ ꯂꯒꯦꯖ ꯀꯩ ꯍꯥꯞꯄ ꯈꯣꯠꯄ ꯐꯖꯅ ꯆꯟꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ 339 ꯀꯣ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯒꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯥꯌꯔꯁꯦ ꯁꯤꯗꯗꯤ 15 ꯏꯟꯆꯇꯤ ꯌꯥꯎꯔꯦꯀꯣ ꯑꯗ 15 ꯏꯟꯆꯁꯦ ꯑꯩꯈꯣꯏꯒꯤ 185/65 ꯑꯣꯏꯕꯀꯣ ꯑꯗ ꯁꯤꯅ ꯈꯤꯇꯪꯗꯤ ꯄꯤꯛꯑꯦꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯂꯒꯦ ꯌꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗ ꯍꯨꯛ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯗ ꯔꯤꯗꯤꯡ ꯂꯥꯏꯠ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯨꯠꯁꯦ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯁꯤꯗ ꯈꯨꯠ ꯄꯥꯏꯕ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯏꯔꯥꯏ ꯂꯥꯏꯅ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯁꯤꯗ ꯂꯣꯛ ꯑꯟꯂꯣꯛ ꯑꯁꯤ ꯂꯩꯔꯦꯀꯣ ꯑꯟꯂꯣꯛ ꯂꯣꯛꯁꯦ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯤ ꯑꯃꯨꯛ ꯆꯪꯕ ꯀꯥꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯅꯤꯀꯣ ꯍꯥꯡꯇꯣꯛꯑꯦ ꯃꯅꯨꯡꯗ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯁꯦ ꯑꯗꯨ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯑꯍꯥꯟꯕ ꯆꯪꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯤꯛꯅꯀꯣ ꯈꯤꯇꯪ ꯁꯤꯒꯤ ꯄꯣꯔꯁꯟꯁꯦ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯈꯤꯇꯪ ꯕ꯭ꯂꯨꯏꯁ ꯀꯂꯔ ꯆꯪꯉꯒꯀꯣ ꯑꯗꯣ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯣ ꯑꯗꯣ ꯁꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯥꯏꯠꯀꯤꯁꯤ ꯑꯣꯇꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ 1 ꯂꯤꯇꯔꯒꯤ ꯑꯗꯨꯝ ꯍꯥꯞꯄ ꯈꯔ ꯆꯠꯂꯅꯤ ꯑꯗꯩ ꯁ꯭ꯄꯦꯁ ꯈꯔ ꯂꯩꯔꯦ ꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯥꯏꯠ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯃꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯡ ꯐꯨꯠ ꯁ꯭ꯇꯦꯞ ꯎꯅꯅꯕꯀꯣ ꯐꯖꯕ ꯐꯤꯆꯔ ꯂꯥꯏꯠ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯁꯣꯝꯗ ꯇ꯭ꯋꯤꯇꯔꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯠꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯠꯁꯦ ꯑꯗꯨꯒ ꯁꯤꯅ ꯍꯥꯏꯠ ꯑꯦꯗꯖꯁ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤꯅ ꯁꯤꯠ ꯔꯤꯀ꯭ꯂꯥꯏꯟ ꯇꯧꯕꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯐꯤꯆꯔꯗꯨꯅꯤꯀꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯀꯥꯈꯠꯂꯒ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯁꯦ ꯁꯤꯗ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯨ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯂꯦꯝꯞ ꯂꯦꯕꯦꯂꯤꯡ ꯁꯤꯗ ꯇꯧꯅꯕꯁꯨ ꯌꯥꯎꯔꯦ ꯀꯣ ꯑꯗꯩ AC ꯚꯦꯟꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯤꯌꯔꯤꯡꯗ ꯑꯃꯨꯛ ꯀꯩ ꯌꯥꯎꯒꯦꯗꯤ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯀꯟꯗꯤꯁꯟ ꯀꯣ ꯁꯤꯠꯁꯨ ꯑꯗꯨꯝ ꯐꯖꯅ ꯀꯝꯐꯣꯔꯇꯦꯕꯂꯤ ꯐꯖꯅ ꯐꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯤꯡꯁꯤꯗ ꯂꯩꯔꯤꯁꯦ ꯚꯣꯂꯨꯝ ꯑꯞ ꯗꯥꯎꯟ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯣꯗꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯚꯣꯏꯁ ꯀꯃꯥꯟꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕ ꯑꯣꯛꯄꯀꯣ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯁꯨ ꯁꯤꯗ ꯂꯦꯗꯔ ꯔꯦꯞꯁꯨ ꯐꯖꯅ ꯇꯧꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨ ꯁꯤꯗ ꯀ꯭ꯔꯣꯝ ꯃꯆꯥ ꯑꯃꯃꯝ ꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯌꯔꯕꯦꯛ ꯁꯤꯗ ꯑꯃꯒ ꯁꯤꯗ ꯑꯃꯒ ꯁꯤ ꯏꯌꯔꯕꯦꯛ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯦꯗꯖꯁꯁꯦ ꯁ꯭ꯇꯤꯌꯔꯤꯡ ꯑꯦꯗꯖꯁꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯔꯦꯀꯣ ꯇꯤꯜꯇꯦꯠ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯁꯨ ꯌꯥꯏꯕ ꯁꯨꯃꯥꯏꯅ ꯑꯞ ꯗꯥꯎꯟ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯁꯦ ꯁꯤꯁꯨ ꯌꯥꯕꯀꯣ ꯑꯗꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯐꯤꯆꯔ ꯑꯃꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯂꯣꯝꯗ ꯁ꯭ꯇꯤꯌꯔꯤꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤ ꯃꯥꯒꯤ ꯁ꯭ꯋꯥꯏꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯗ ꯑꯥꯔꯝꯔꯦꯁꯇ ꯌꯥꯎꯔꯦꯀꯣ ꯂꯦꯗꯔ ꯔꯦꯞꯇ ꯇꯧꯔꯒ ꯁ꯭ꯇꯣꯔꯦꯖꯁꯦ ꯌꯥꯝꯅ ꯀꯩꯁꯨ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯀꯩꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯆꯥ ꯃꯁꯨ ꯈꯔꯗꯤ ꯍꯥꯞꯄ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃꯅꯤꯁꯨ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯗ USBꯒꯤꯀꯣ ꯆꯥꯔꯖꯤꯡ ꯑꯣꯞꯁꯟ ꯑꯗꯩ ꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯌꯥꯏꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯊꯣꯡ ꯍꯥꯡꯇꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯀꯦꯠ ꯇꯧꯔꯦꯀꯣ ꯁꯤꯗ ꯐꯖꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤꯀꯣ ꯌꯦꯡꯁꯤꯀꯣ ꯃꯥꯒꯤ ꯀꯩꯀꯩ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯅꯤ ꯁꯤꯗꯩꯗ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯦꯟ ꯕ꯭ꯔꯦꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯦ ꯍꯥꯏꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯤꯗ ꯂꯣꯏ ꯎꯠꯂꯛꯑꯦꯀꯣ ꯑꯗꯒꯤ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯐꯨꯋꯦꯜꯒꯤ
ꯁꯤꯅ RPM ꯃꯤꯇꯔꯗꯨꯅꯤꯀꯣ ꯑꯗꯒꯤ ꯁꯣꯝꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯁꯣꯝ ꯂꯩꯔꯦꯀꯣ ꯑꯗꯨꯅꯦ ꯁꯤꯗ ꯄꯤꯔꯤꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯗ ꯀꯤꯂꯣꯃꯤꯇꯔ ꯂꯩꯔꯦ ꯑꯗꯩ ꯐꯨꯏꯜꯒꯤ ꯁꯤꯗꯩꯗ ꯏꯟꯗꯤꯀꯦꯠ ꯇꯧꯗꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯦꯐ ꯔꯥꯏꯠ ꯑꯅꯤꯁꯤꯗ ꯅꯣꯞ ꯃꯆꯥ ꯑꯅꯤ ꯌꯥꯎꯔꯤꯀꯣ ꯁꯤꯁꯤꯅ ꯂꯣꯏꯅꯃꯛ ꯁꯥꯟꯅꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯤ ꯃꯌꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯤꯗ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤ ꯑꯗꯣ ꯁꯤꯒꯤ ACꯁꯦ ꯑꯣꯇꯣ ꯑꯣꯏꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯤꯒꯤ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯁꯤꯗꯗꯤ ꯂꯣꯏ ꯇꯁ ꯑꯣꯏꯔꯦꯀꯣ ꯇꯁꯀꯤ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯁꯤ ꯌꯦꯡꯉꯨ ꯁꯤ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦꯀꯣ ꯇꯁꯁꯦ ꯑꯗꯣ ꯁꯤꯒꯤ ꯌꯦꯡꯉꯨ ꯁꯤ ꯔꯦꯗꯤꯑꯣꯒꯤꯁꯤꯀꯣ ꯁꯤ ꯑꯃꯨꯛ ꯕꯦꯛ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗ ꯅꯝꯕ ꯁꯤꯁꯨ ꯇꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯇꯟ ꯑꯣꯏꯗꯕ ꯁꯤ ꯁꯨꯃꯥꯏꯅ ꯕꯦꯛ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤ ꯇꯁ ꯔꯦꯁꯄꯣꯟꯁ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯥꯒꯤ ꯃꯌꯥꯏꯒꯤ ꯃꯥꯏ ꯏꯟꯐꯣꯇꯦꯟꯃꯦꯟꯒꯤ ꯇꯁꯀꯣ ꯁꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤꯅ ꯑꯣꯇꯣ ꯑꯣꯏꯕꯀꯣ ꯁꯤ ꯑꯣꯇꯣ ꯑꯣꯏꯔꯦ IRBMꯁꯦ ꯑꯗꯣ ꯁꯤꯅ ꯂꯥꯏꯠꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯗ꯭राꯏꯚꯔ ꯁꯥꯏꯠꯀꯤꯁꯨ ꯚꯦꯅꯤꯇꯤ ꯃꯤꯔꯔꯁꯦ ꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯗꯁꯨ ꯂꯥꯏꯠꯁꯨ ꯑꯃꯨꯛ ꯌꯥꯎꯕꯀꯣ ꯁꯤꯒꯤꯗ ꯑꯗꯒꯤ ꯁꯣꯝꯒꯤꯁꯨ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯍꯦꯟ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯞ ꯄꯥꯏꯐꯝ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯕ ꯀꯥꯟꯗ ꯒ꯭ꯂꯕ ꯕꯣꯛꯁꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯦ ꯃꯊꯛꯇ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯗꯤ ꯁꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯑꯗꯨꯒ ꯗꯦꯁꯕꯣꯔꯗ ꯃꯥꯒꯤ क्वालिटीꯁꯦ ꯑꯗꯨꯝ ꯑꯦꯚꯔꯦꯖꯅꯤꯀꯣ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯅꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯔ ꯑꯃꯁꯨꯡ ꯀꯣ ꯗ꯭राꯏꯚꯔꯒꯤ ꯃꯃꯥꯡ ꯁꯤꯠꯀꯤ ꯑꯩꯈꯣꯏ ꯏꯟꯇꯔꯤꯌꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯠꯀꯤ ꯑꯩꯈꯣꯏ ꯀꯝꯐꯔꯠ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯁꯞꯄꯣꯔꯠ ꯀꯣ ꯑꯗꯒꯤ ꯕꯦꯛ ꯁꯥꯏഡ് ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯆꯞ ꯆꯥꯏꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯝꯕꯗ ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝ ꯐꯕꯅ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ SUV ꯐꯤꯜ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯁꯤꯠꯀꯤ ꯍꯥꯏꯠꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯦꯗꯖꯁ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯐꯤꯜꯗꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯑꯃꯨꯛ ꯐꯝꯃꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯝꯐꯔꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯁꯤ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯔꯝꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯕꯦꯛ ꯄꯦꯁꯦꯟꯖꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯍꯦꯗ ꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯑꯅꯤꯃꯛ ꯑꯦꯗꯖꯁꯇꯔ ꯂꯣꯏ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄ꯭ꯂꯤꯠ ꯌꯥꯏꯀꯣ 60-40 ꯁ꯭ꯄ꯭ꯂꯤꯠ ꯌꯥꯕ ꯑꯃ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯥꯏꯠꯇ ꯃꯥꯒꯤ ꯑꯥꯔꯝꯔꯦꯁ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯋꯥꯎ ꯁꯤ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯍꯥꯏꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯤ ꯃꯃꯥꯡꯗ ꯐꯖꯅ ꯑꯦꯗꯖꯁ ꯇꯧꯔꯒ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯊꯤꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤꯠꯇꯤꯡ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯤꯀ꯭ꯂꯥꯏꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯁꯤꯗ ꯍꯦꯟ ꯒ꯭ꯔꯤꯞ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯁ꯭ꯄꯦꯁꯇꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯦꯀꯣ ꯁꯤ ꯃꯥꯒꯤ ꯅꯤ ꯔꯨꯝꯁꯦ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯥꯔꯝꯔꯦꯁꯁꯤꯒꯤ ꯃꯈꯥꯁꯤꯗꯩꯗ ꯑꯩꯈꯣꯏ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯃ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯣꯀꯦꯠ ꯃꯆꯥ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯖꯁ ꯑꯩꯈꯣꯏ ꯐꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯝꯃꯁꯨ ꯑꯗꯨꯝ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯂꯥꯏꯠ ꯁꯤ ꯂꯩꯔꯦ ꯃꯦꯅꯨꯋꯦꯜ ꯑꯣꯏꯅ ꯄꯤꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯣꯐꯤꯛꯁ ꯁ꯭ꯇꯥꯏꯜ ꯃꯥꯎꯟꯠ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯄꯤꯔꯤꯀꯣ ꯑꯣꯞꯁꯟ ꯑꯃꯁꯨ ꯑꯗꯨꯒ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯍꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ 5.9-10ꯒꯤ ꯃꯔꯛꯇ ꯂꯩꯀꯣ ꯑꯗꯨꯅ ꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯍꯥꯏꯠꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯀꯣ ꯑꯗꯨꯝ 6 ꯐꯤꯠ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯑꯗꯨꯝ ꯁꯤꯗꯩꯗ ꯐꯝꯕ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗ ꯃꯤꯁꯨ 3 ꯐꯝꯕ ꯑꯗꯨꯝ ꯌꯥꯏ 3ꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯗꯩ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔ ꯕꯣꯠꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯁꯦ ꯈꯤꯇꯪ ꯍꯝ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯁꯤꯅ ꯑꯩꯈꯣꯏ ꯗꯤꯐꯤꯀꯜ ꯏꯁꯨ ꯑꯃ ꯑꯣꯏꯒꯗꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯀꯝꯐꯔꯠ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯃꯅꯤꯡ ꯁꯤꯠꯇꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯗꯣꯔꯒꯤ ꯃꯥꯒꯤ ꯑꯣꯞꯁꯟꯁꯦ ꯁꯤꯗ ꯄꯤꯔꯤꯕ ꯐꯤꯆꯔꯁꯤꯡꯁꯦ ꯃꯃꯥꯡꯗ ꯄꯤꯕꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦꯀꯣ ꯁꯤꯗ ꯄꯋꯥꯔ ꯋꯤꯟꯗꯣꯁꯨ ꯌꯥꯎꯔꯦ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯁꯤꯗ ꯀ꯭ꯔꯣꯝꯅ ꯐꯤꯅꯤꯁ ꯇꯧꯔꯦ ꯑꯗꯩ ꯁꯤꯗ ꯐꯦꯕ꯭ꯔꯤꯛ ꯀꯣ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯄꯣꯀꯦꯠꯁꯨ ꯑꯗꯨꯝ ꯄꯣꯀꯦꯠ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯄꯒꯤ ꯈꯔ ꯑꯦꯛꯁꯇ꯭ꯔꯥ ꯑꯍꯦꯟꯕ ꯈꯔꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤꯅꯤꯀꯣ ꯃꯅꯤꯡꯗꯤ ꯍꯥꯏꯕꯕꯨ ꯌꯥꯔꯦ